सोशल मीडिया कारण ताबसिंग चपखाइनब पाउताक पीख्रे सिविल सोसाइटी ऑर्गेनाइजेशन की फंड लाखफम थिगतलगने चीफ मिनिस्टर सिविल सोसाइटी ऑर्गेनाइजेशन की फंड की लाखफम थिगतलगने सोशल मीडिया कारण तादुना सेमजिन साजिनब पाउ संदोकप एंटी नेशनल ओइब पोस्टिंग अपलोड तौदुना खुनाई असिदा चरांगनब थोगननब सिनबसिंग चपखाइनब लेंगांगना थबक पाइखतप हौरे हाइना चीफ मिनिस्टर नोंथोंबम बिरेन पाउमिसिंगद फोंदोखरे चीफ मिनिस्टर सेक्रेटरीट की कैबिनेट हॉल पांथोकप अचंब थौरम अमगी लोइसिलकपदा पाउमिसिंगना हंगब वहांगी पाउखुम पीरदुना चीफ मिनिस्टर हाई हौखिब अक्टोबर 23 अमसुंग 19 नुमित निनी चुपना हरियाणा के सूरजकुंड प्राइम मिनिस्टर अमसुंग होम मिनिस्टर याउना पांथोकिबा चीस्टन सिविर के मिफम अदुगी मखा तारकपोइना स्टेट असिगी पाइखतकदबा थबकसिंग अदु खननबा मिफम अमा ngarang SP sing DC sing home department की official sing yauna pangthoke laibak asigi internal security की wafam lakpa matamda state की security wafam ase haksinna khanba change mifam aduda tongan ba wakhalon kaya phaudokna duna hena phaganaba thaurang laukhanaba lepna khe state sing की security asi sapaba phibam amada laklaba matamda national security asi sep oirakadoriba nei state की oina laukhalakliba security ga mari lainaba wafam sing खनखिबा दु थबक तो अंथोकनबा ngaranggi mifam adu pangthokibane aikoina social media si taraina lobagumna tawre adubu social media da aranba pau kaya sandorokpa matamda pamdaba thokdok thokpa yabagi oithokpa leiribane masina miyoibagi punsida chauna mangangane ngaranggi mifam adu da state asida leiriba police station khudingmakta cyber crime unit amamam hangdokna bakhangankhre loinana district khudingmakta prosecution officer amamam makoibu mateng pangnaba public prosecutor ani haplagane masigi thabak thoram sing asibuna director of prosecution na mapung oina yengane police na mi fariba sing asi conviction pidrabade criminal sing asi laithorokpagi phibam amada lakle maram asina makoibu sairak pina ba thabak lokhataba yaroi loinana police station khudingmakta hangdokadoriba cyber crime ge unit sing asi central cyber crime unit na yengsingane unit sing asi amaga pau phauna duna social media da sasinaba pau nation gi mayokta leiba wafam sing phongdorokpa natraga purup kanglup sing gi marakta nungaina da bathokan ba yaba pau sing upload tawrokpa matamda thengnana ba honaga nei sasinaba pau natraga karan taba pau sing phongba matamda khudakta miyoi adugi mathakta FIR laukhalaga court ta amasung miyoi masamak ke inbox ta tharaga khangan bagi thabak paikhalaga nei mifam aduda khanakhiba topa wafam amana kanagumba logi wangmada naronda india gi wangmada gi changsilakpa miyoi singna leisilamba tarabade amasung mahake maran mathum sing adubu enemy property waina lobaga loinana laingangna madu matnaba pautak pikhre Indian Foreigner Act ki makhada SP khudingmak ase foreigner officer waina ekna sakhangkhibaga loinana logi wangmada foreigner immigrant sing lairamba thengnarabade district adugi SP singna foreigner registration officer waina khudakta thabak lokhatuna detect tauba deport tauba masung action lokhatpa horaga nei ngarang pangthokiba mifam adugi mamangda ngahan su ahan batang ka ki oina mifam ama pangthoktuna wafam kaya khanaba yaba khanakhe ngahan gi mifam aduda miyoi ama pokpa siba masung luhongbada soidana registration ta honaba warep laukhre miyoi ama gi pokpagi registration gi maruiba se miyoi ama mitopne aduni adani haina ngangnariba sing ase pokpa matamda register ta hurabade miyoi adu kananu haiba khangdokpa ngamme pokpagi registration certificate yaudaba miyoi sing laingakna piba all age pension dagi horaga anaba layeng bagi oirabasu isungi oirabasu khudong saba pumnamak pidana ba warep laure luhong bagi marriage registration asige maruoiba se karidagi lakpanu haiba tarabade mapan laibakdagi lakpanu pa ama phaba matamda nupi taraga nithoi lamdam asida lauram bagi wafam lakpa sina masi taraina loba yadre piklabasu pikna manipur da chinna haidokpada nungaitaba thokdok wathok kaya thokle laingak asina lamdam asigi miyam gidamak afaba laingak lakana ba khongthang asi lokhalakpane prime minister ne yamna haksina loriba nongmai paiba naxalite terrorist sing da natana kolom paiba naxalite terrorist sing asi busu midyang changdaba yaroi haiba wafam asigi matung tarakpada manipur da su ADGP amana lusingba selama hangdoklaga lamdam asida lariba NGO sing CSO sing asida kanana kari mari lainai makhoi fan asi kadai dagi lakpano kanana mateng pangli haibana singba yengsinna basina khre sel asina makhoi gi banki amasung atai sel lakna bagi lambi sing asida kumna yengsin bagi thabak sathaba hore haina chief minister na makata khe local body gi mikhal gi matang da CM na hai IMC amasung atai council sing gi mikhal gi matam lep khrabani adubu court case tawsilakpadagi matam thengtharaga lakpane
ADC की वैनसु सीट की मतंग अनौब डिस्ट्रिक्ट सिंह यावरकपा दुगा मरी लेनना हिल एरियाज कमिटी ना यंगसिल्ले मरम असिना मसिगी रिपोर्ट अमा लागलब मतुंगदा चंगसिनगने पंचायत की वैनसु मतम अमा यंगलगा मिखल पांगथोंगनबा होनगनी हाइखे अरोइबदा ताबिरिबा पुमनमकपु थागतचरे।